ngasi numida waram phongkhiba tongan manipuri siphongsingdagi maruoibi ipausing myamna thamjagi ahanbada paunin ko pauksi digi lokhosaraga festival gi akanba section tharang lokholingai serakta bom ani leramne tha sigi kunga mathoi digi kunthra phabu numit tarani sumna pangthokodoribe sangai festival nakshilakpaga iroinana police department akanba section tharang lokholingai serakta ngarang Imphal East ki hengang police station konba khabam lamkhai gi auto parking na sakhangdaba singna Chinese hand grenade ama thamjilam lahari police ki report amagi matungina ngarang ayuk pung mapalom tarakpa duwaida akaknaba paw ma phangbari Imphal East commando OC case Henry amadi hengang PS ki OC case pathauna lusing matim amana khabam lamkhai area ra question duna thibuhum gi thabak sataki Saurana ayuk pung tarakra helakpa duwaida khabam lamkhai auto parking marak Chinese hand grenade ama leramadi section thorangi marakta bom madu asu engam yauduna bomb expert singna lokhotkibane hadi thaudo asiga mari lainana hengang police na case ma lokhotkibaga loinana thijin humjin bigi thabak sathaba haukrain su pausina makha tari thaudo asiga makha tarakpada numidang pung nipan makhai kra helakpa duwaida khabam lamkhai area singdane oiba mongna miyoi kra sathok tusin tawre habigi pawma phangbadagi Imphal East commando Tim amana mapamadura sangsidura thibu humbagi thabak sathabada khabam laikai digi awang maikei de meter yang khairom satlaga leiba koirengai airfield marakta hand grenade amasung recover toki police gi phuma pawamagi matungina bomb adu loang sangma golai marakta sangai festival ga mari leidana sariba decoration gate ta attack tawna plan toram oirambe hadi makha tana akoiba mafam singda su paksana thibu humbagi thabak sathakre su hadi amarom dana Thamna pokpi amadi sana sabi ki lam sing district punsin biaroi khunjasing district singi boundary legang semlakpada urkulamadi kangpokpi district ka taina badala diba Imphal East district ki thamna pokpi amadi sana sabi ki lam amata singi district singna punsin biaroi hena khulani gi khunjasing na wakat mi pham khre ngasi gi wakat mi pham adu khulani sigi village committee singna sindura thamna pokpi da phamkibani Sadakhibu wakat mi pamaduda mari lainana thamna popi gi village committee gi secretary laitam Mudusandra na haikibada Manipur da anaupa district taruk sem khraba matung district singi boundary taruk sem khraba matung district singi boundary sembagi wapam ama lakpa sida kanglup khrana magi oiba map sing puthoknarakli puthoknarakliba map sing adura tampaki khul kya singi district singi manung salakwa amadi kumja english singa basamapun kunthraga nituri state darbana khul gi shasan loiba amadi sing sanjana piramba sing kya singri singna makoi gi lamni haina claim tarakle thawong si khulani esi gi khunja singna yaba ngamloi maramisna lenga na hiramsina miyeng sangbiduna pikraba tambaki lamsina nong makangdana bang tharang liba lam singa sikanbiu loinana singi suda leiba larhulu kayana singa tainana leib khunja sina ngyak laitana kian khangan tawba amadi lam lakshinana bohona rekliba sisu laingak na miyeng sangbiu haiki Makasa tharak poina paujal pauksi dige to papom na lupa crore tararom hena thanaduna taramatu subu Manipur sangai festival pangtolagani tha sigi kunga mathoi digi kunthra phawo tongan Manipur gi mafam kya da lamdam sigi culture sana khona ba yauna mapan digi lakpa tourism bu apeno pona ba mongda taramatu subu Manipur sangai festival gi sem saba ya banori festival si mai pangna pangtona ba khona ba Manipur lenga na lupa crore tararom sijina ba thaurang tauri haina tourism director W Ibo hol phongdokre North AOC the Labor Tourism Department pang tupo pawgi mi pamamada Ibo hol na hai mamang the labas gi prosidi na festival si hangtokani haina tawramadugi muhutta Union Culturals Minister Kishan Reddy na athoiba mithunglen oiduna Bishnupur district ki Moirang khunauda ahan boina hangtokani amasum nini subu numita Manipur gi governor minister yauna tongan minister amati MLA singna saru yaduna hapta kangjibung na thorom se pangtokani Hauzu power India da lari tongan embassy sing saru yabina ba invitation tawkre Thailand Myanmar France USA gi embassy sing thorom si yawgone habigi confirm tawre numit tarani sumna pangtokodori sangai festival sigi marueva thorom pangtokpa masi hapta kangjibung MFSDS City Convention Ibudau Margin Complex Kumalampak Sports Complex Mapal Kangjibung Moirang Myanmar ga tainariba behang Khuga Maomadi Langol da lebe sangai breeding farm na sing mafam sing asida mapung fana pangtokani festival sida Manipur Thailand Bangladesh Japan cultural troupe singna masama sangi traditional yueba cultural program sing pangtokani
Handaki festival asida mixed martial arts BMS skateboard amadi Muay Thai gi tharam si miyamna yamna pamnaba makhalgi masana sing oigadori kunung mamangna akhanaba team amana aeroplane paiduna sangai festival asibu sarug yama laklibi singna aeroplane gi demonstration utkani loina imphal gi mafam amada telescope tower khinduna tungan ton mafam singna pangthongliba tharam sing yengana bohonari amasum festival sigi manung sanam miyamna sangai uhanmaga loina sangai gi maramda akhangai kya sarug yaduna seminar amadi tourism congress pangthoknaba thorang tauri haikhenasu pausna su makhatana su phungdorakli Makasa tharak poina to papawna lairik haitaba ima singna manipur train sanglakani khanbada kabli lairik haiba singna harauri lairik laima manipur train yawraklagadi mapan gi nan manipuri kya lamdamasina sanglaktuna yelhok furup muthat khragani haiduna lairik haitaba ima singdi ahing supa kaptuna leli adubu lairik hairaba lamdamasigi phamnaiba officer kya di kanaba kya phangani haina harauna laithokli haina Kangla Maigi President Wai Lairik Laimana Pen Pafungdokre, Wapamasi Ipsa, Akomlup, Pandam, Ipa, Kangla Mai Kil, CL Kamadi, KSA Samnaduna Manipur, the ILP movement Sangshalakibagi, say Kungamanga Parak Patarum, Koyatong the Labor, KSA go office to Wapamasi Pungdokibani. ILP Sana Hananaba, I hold the Tawaina Pontapi, Raba at a wishing him upon the Ikaikum Utpo in a minute and 11. Lairik laimana makataraduna numit khudingi mapalamdagi trak mapantarana manipura thunglabada maitai manga phana yaudi mapanagi nan manipuri ngak pusilakni kariguma manipura tre laklabadi lisang sina mayang kyalamda masina pusilakani khanmada lairik laisu haijadraba ima singda ay nungthil naidana kapli adubo asuk luraba miko sida lairik laisu hoiraba phamdaiba officer singdi makoi khudong saba phangani haina harawna laithokli Khoairigi saubo se thengdi imphal na ladiba yung kya bara sanduna mito miancha singbu thamli yelhaumi ama laibida lupa sangwa lorabado dan manipuri singdigi lisingani hena lauduna makhogi kana belawri matam-matamgi pairakhiba MLA minister singnasu makhogi bot phangna bahaiduna dan manipuri singasibu bota lista hapchinba kya yauri khongjang asi miyoi khara khaki lanai gi nati hairaduna aikoi punamangna sapmana thengnadrabadi mai pakpa ngamloi soiki Makasa tharak poina Kangla Paudigi topa pawmana ahanma minister Sagol Kangjai Kanglagi manung Kangjai bungda hawdokre ngasigi mirulna kaukthokdurabu Sagol Kangjai mutkidanaba hawdokpani minister Manipur Sangai Festival gi surwa moina ngasidigi Kangla manung Kangjai bungda ahanma minister Sagol Kangjai tournament Manipur gi minister N Berena mabangai ningthopalingi matamda satnaramba thawgalonga loinana hawdokre hari Manipur Polo Association lenga ki miyeng makhana Manipur gi mamangai matamna Sagol Kangjai Phaijom Kokyet Kangjai paiduna traditional style numit tarani sathagadaba tournament as hawdokpagi thoramda chief minister na hai hana lamna masigi Sagol Kangjai si British na polo haina maming onkibani masigi khudam sangdam kasar matamdagi British lenga ki Manipur gi Sagol Kangjai sanam utkiba dudagi British singna polo haina thonkibagi wari British ki aiba mana laidik oina iraga lei se minister makha taraduna aikhogi ipai pusingna lamna masigi mamal yamlab itihasik oiraba kaya phungdok paite masigi mota aikhoi masen hunaduna leire Sagol na lamda masigi ipai pusingna Sagol lanmi semgalaktuna yumthangnariba leibak singna landarakpa Sagol na yamna chauna thaudang nokhibagi wari kyale Manipur gi Sagol yokhanaba Manipur police Sagol police team battalion singna Sagol tara lerigani Manipur gi Sagol malemna takna bonasi Sangai festival ga mari leidana ngasidigi hokiba Sagol Kangjai sanabagi thoramna matamamada Sagol sanaraba ahlaman singna minister na pungning thawgatuna incentive award amadi sal khudul tamki numitara nisumna sathagadoriba ahanba minister Sagol Kangjai tournament asi sai supatuan tuan mapamna pangtoknaba minister na Manipur gi Polo Association na phongdokhiba loinana Sagol Kangjai sanaduna afaba haksang phaba lamdamba ma oirasi hanisu minister na phongdokhi ngasigi thorambaduda ining thau laisem sana jawba MP Raja Savana thoramgi president oikhi amasum cabinet minister sing MLA sing chief secretary DGP Manipur gi tuan post leba Manipur police ki officer sing MU gi BC professor and Lokendro amadi atai army gi makok thongba kyasu saru yakhari makasa tarak poina atopa pawmana colonial project sing gi saru am oina fake homecoming ceremony kaya pangthok tuna lakli KYKL
Ningtam yawol ihawbu lan uhananaba makhal mathilgi aranba semjin sajinba paw kya Manipur lengana sei kya sin leptana sadoktuna lakli. Pauksing asigi maruoiba pandamdi miyamgi wakhalda kanglai yawol ihawasi marai sa tharakle amadi ikui kuiduna mutkhirgani haina paw thadokpani. Hairiba aranba paw sandoktuna leba sa thariba National People's Democratic Movement asi namthanabagidamang paikhaliba Colonels Project singasigi sarwa mo oina phek homecoming ceremony kya amagi mathangda ama pangthokna lakli. November 13 English ngani kungani thuda pangthokiba ceremony asina state government na khwaidagi nongna pangthokiba fake homecoming ceremony ni haina lona thingraba kanglai yawol kana luf KYKL gi secretary publicity and research yaifabana khuyek pidro thadorak sirulabana haidi hairiba thoramsina Manipur gi minister and berena India gi awang pok lamdam gi lamdam sida sathariba ningdam yawol ihoksing pongmut mutkrabagum matamamad lalhawgi saitheng phanglama lamdam boiramba India gi awang pok lamdam ngasidi Narendra Modi amadi Amit Shah gi lusing bakhan asawba ohongba purakwa ngamgre haidai Mahaki masak yaudana ngangba wajau si central leadersingna lamdam sida afaba thabak kya mapung fana pangthokre haina leadersing asibu puksiel sengna thakatpagi mutta maakna singba lengakpu sakutpinaba central leadersing gi makhongna tuduna haija nonjabana hena mali mafam sida lengakna khangjinbi abo wafam dia siguma arano propaganda sandopa sida lengakna pamniba pandam phangwi mutta madigi ona tainabada kanglai paki maraibak ning madaha rol simu yawolgi maidi da honana sukholak pasiyai aroibada sengdok saning bo wafamdi handakti state lengakna pangthoki ba homecoming ceremony duda sugunu bazar dagi yumlembam malemngan ba elai singleba sai kungo homdoi jiribamgi Pachau Part 1 dagi namairakpa mani amasum Hairok Part 2 dagi khundongbam Ranbir Erais Joyson sai kuthrak mga haiba KYKL gi miyoi ahum yawi haiba wafamdani tasingba wafamdi hairiba miyoi ahum asim matam kuirabagi mamangda lup asibu thadoktuna sienkraba miyoi ngaktani miyoi singasigi lupka karigumba hiram amata mari lainade makhoigi maming lupki membership dagi kakthakhiba yamna kuire Marabasina asigumba aranba wafam singasi miyamna thajabigeno KYKL ne kanglai paki mangraba ningtamba amuk hanjindriba phaw India gi mayaktu khulai paiba lantheng sathaki kani suhadi makasa tharak poina kanglai paki maira news ning etopa maruiba paw khramu miyamna thamjagi Kwamana Lalonba miyoi ahum sakhangdaba singna sel gi dimana phajilubadagi Ccpur police na rescue tawbuga loidana kidnapper ahum su phagat pangamkhre Ccpur Kwamana Lalonba gi damak sakhiba miyoi ahum sakhangdaba miyoi singna lupa lakh amagi sel gi demand tawduna phajankibadagi police na matam sana kankibaga loidana makhoibu phajiluriba miyoi singa dusu police na phagat pangamne hairi Ccpur police gi phangwa paw sin hai sakhangdaba singna sel gi demand tawduna phajilubadagi kanbangam khraba miyoi ahum adudi thobal asawbada leiba soibam Robindro sai kuntragani pan apokpa samu Loitongbam Chandrasekhar Singha sai kungatruk apokpa Noren laifam thobal athokpam makhalakai amasum Sairem Malemgan Singha sai kungatruk apokpa S Tarun Kumar Singha laifam thobal Mela ground dagi ni sohari paw sin hai makhoi ohom asina ngarang Scorpio registration number MN01AG7201 asida Kwamana puduna Ccpur na yoluna bagidam sakhi loidana ngarang numidang pung 9 tama matamda Ccpur gi New Bazaar da thungki matamduna masakhangdaba miyoi ahumna makhoibu namduna pharaga makhoina tonglakpa Scorpio gari eduda tonghalaga mafam khangdaba jaga amada puduna sakhi loidana gari manungna sakhangdaba sing aduna makhoida lupa lakh amagi senpham pinaba demand tawki Maduda sielibu gari edudigi Kwamana Lalonba yauriba es Romendro songdaki adubu laibak phabadigi aso open yaukiti masigi matungna Romendro na Ccpur police station na makhoibu kidnap tawduna pukiba amadi selgi demand tawkiba madugi matang FIR ma launch tawki maduda Ccpur police station gi inspector Thangja Muwan SI Zairem Thang amasum ASIN nangkhan pawna lusungba police team amana Ccpur police station gi manungsan gangte bank Mission Bank Lahang Zol areas na sakhangdaba kidnapper singadu phanaba akanbada thibu humbagi thabak sathaki kaina thangda Lahang Zol cemetery area Scorpio gari eduga loidana kidnapper ahum amasu makhoina phaduna pukiba Kwamana Lalonba miyoi edu kanbangakhi police na pharaba kidnapper ahum adudi thongbang hawkip sai nipuhumdu apokpa lekidraba ngamson hawkip laifam Imau Street headquarter bank Kaitin Nirlut Wifi sai kungrito apokpa Tim Kolal Wifi lefam Laishang Piles amasum
Kaimin Thang Sai Kun Apokpa Lamboi Haukip Laifam Langlem Village Nagini Makhoi Uhumak Koki National Friends SO gi group ni haina police na khangmangam khi Pharab kidnapper sing adudigi gold pistol ama magazine yawba Caliber Hamams Koki National Organization Ken Ogi Secretary amadi Chairman gi mingda leiba Silamasum Islam mobile phone ama amas Hyundai Creta car registration number MN03 A3759 fagat pangam le so ID Makasa tarak po na to papawam na Sangay Festival gidamak ta Minister na sale gi tengbang pinarakli Sa 11 November kun nga mathoy hauduna numit tara ni sumna pangto kaduriba Manipur Sangay Festival mapung fa na pangto na buho na tungan may kay digi Manipur lengak na sale gi mating panglak electric Manipur State Cooperative Bank ki may kay digi lupa lak tara BIPL gi Managing Director and Ibosong Buna lupa lak tara amadi Ras Medicity gi Managing Director Hais Rajena lupa lak mga si Minister and Beren na mating pangkre Mateng panglak po singbu si Minister and Beren gi may kay digi tagat pa sa Fundurakli Makasa tarak po na ato papawa na mo Panchayat singda sa kotorangi tabak paikat na ba thadarak ba project amadi scheme kaya planning department gi miyoi kharaga mana duna tauning ba tauduna laire Barat lengang na Manipur gi khungang singbu sa kotorangi tabak kaya paikat na ba mari lenana panchayat singda thadarak ba project amadi scheme kaya Manipur lenga ki planning department gi miyoi kharaga mana duna aran mamong na tabak tauduna laire hirabisi gi matang na Minister and Beren amadi panchayati Ras Minister gi miyeng sangbiyu haina Pangal Tabi Gram Panchayat ki Pradhan Ningthau Indi Balagi yung na pangtukwa pawgi mi pamamada Pradhan Indi Bala na pawmishing na uwangang na doon na Fungdokibani. Pradhan Indi Bala na makata na pawmishing na hai State Levels Nodal Agency SLNA gi makana langmay dong CD Block ki manung sa nalaywa Pangal Tabi Gram Panchayat ki na Integrated Wetlands Management Program IWMP gi project scheme gi manung sa na scheme ni haibadi Tangjeng amadi Pangal Tabi Yaurakpagi manungna Pangal Tabi ki project scheme asibu Manipur lenga ki planning department gi miyoi singna langmai dongna sweep takthokiba si yamna lebak thebani haidiba scheme asigi damak sangadaba mari lenaba document khudima project officer na submit tawro haibadagi mari lenaba se sang khudima kaloinana submit tawuloikre Adobo khangau na hokiba November taraga tere ki nungtil pung mariga minit nifu ka mangaram tarakpada haidiba Pangal Tabi ki project scheme adu langmai dong do oina sweep tawre harakibani Matau karamna mari lainaba se sang amata submit tawdriba scheme project amabu khudakta hongdo hongjin tawribano hainasu indibala na phungdoki bangna makhata na hai Bora lengang na thadarak po kunai gi kungangi panchayat ki soko thorang singa mari lainaba project scheme kaya bu dil tawna ba tawriba project officer kaya na sananing mo na sanaba si ganingde mari lainaba lenga ki official sing na atubu na miyeng sang miyu namit mga ni phabu gi manung na asum aran thidok piduna siena official sing sairak piyu karigumot lenga sina tabi drabdi miyam go loidana yam democratic oiba khongjang kya jangsilagan hani su pradhan indibala na phungdoki Makasa tarak po na atopa pawamuna Bijoy Govinda thanga parasi lamkoi bisingi puning singsin mapam soidan ohelagani RKMO lakadoriba sei khara sina sagolban gi Sri Govinda thanga pat lamkoi bisingi puning singsin mapam am soidan ohelagani haina sagolban kendra gi MLA RKMO na phungdokre wafam singa si Sri Govinda thanga pat ki dawn singwa sagat ki ba haikru hidong bo holamasum Recreation Park Sangadar Miyangu Kusinabigi Thoramda MLA RKMO na Fungdokibani. Thoramadu MLA na Makata na hai. Sa ikaragi mamang no oiramba thanga part ki pipa madunga sidi oidre. Ahomba kaya purakpa ngamle. Matam gi matungi na puwari ki sagon na duna laklaba Manipur gi thanga parasi lenga ki tungan ba scheme singi makada lupa crore mari lak yang ka henbagi senpam semgat sagalakibani. Lenga kamari lena bo official singa tanaraba matung thanga part ki phibam soklaba singa si fagat hananaba surface water treatment gi thabak thorom pakat pauki hairiba thaba si mamang sagi February thada gi tangkak 9 sathaduna lakpani hanisu pauks makata na palakli losilak poina panam pauksi gi maroibi I pauksing amka hana mem lokha sarkar tentak no mem na thamsagi Ahan sa Minister Sagol Kangjay Championship haudokre Manipur Police ki battalion khudimakta sagol tara yoknaba budget sel haplagani si Minister Manipur Police ki battalion khudimakta yamdrabada sagol tara yoknana bhonaragani masugi budget hapnaba commitment pikre mapandagi mi lakpugum asongba thoramnai khogi yellow fizol setpa sagol tongba policing semgatuna taram okani masi ningtho paling tan tarom mong adu lenga asina
ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯣꯟꯂꯥꯏꯟꯗ ꯇꯤꯀꯦꯠ ꯊꯥꯕ ꯍꯧꯔꯒꯅꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 12ꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯞꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯦ ꯑꯃꯗꯤ ꯉꯁꯤꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯇꯤꯀꯦꯠ ꯊꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯅꯣꯔꯠ AOCꯗ ꯂꯩꯕ ꯇꯨꯔꯤꯖꯝ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐꯤꯁ ꯆꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯁꯄꯝ ꯖꯣꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯇ꯭ꯔꯤꯄꯨꯔꯥꯒꯨꯝ ꯃꯁꯥꯒꯤ ꯃꯔꯝꯗ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯛꯂꯒꯅꯤ ꯏꯁꯇꯔꯟ ꯂꯤꯌꯥꯡꯃꯩ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯝꯄꯦꯗꯤꯃꯦꯟꯠꯁ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯇ꯭ꯔꯤꯄꯨꯔꯥꯒꯨꯝ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯅ ꯏꯁꯇꯔꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯆꯤꯞ ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ELNCCAꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯁꯨ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯣꯟ ꯑꯁꯤ ꯊꯝꯖꯔꯤ